Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amglobirasi Moura Hingchabira kuntaret subatangka Divyana phone adu bag-tagi lagthokpiduna yengbada chehenbi haina tharami Divya phone adu nungsida pirai nungsi kaptuna leirambadagi pidu makhut namana teithoklaga namana phone adu pairi aduga khonjel adu khitang semnaga Hello, Che. Hello, Nungsi. Che, kai haige. Nang bugari taurige. Che, kasto dida, sumna rambani. Nungsi kumlakli ba khonjel aduna henbisu karigumba khare di taure haiba adum yam laina khangli. Masu mataududa nungaizadi tapna henbina. Nungsi su peri peri. Nang wakal ka hena khanjin ganu ko ai su nangi ngasi pau du tari ekhoi mem leri sidi nangi noi da len da hairaga da sanda themangi masu thoki ba thodok mayam duna ki ba soidana oiramgani nang wakal nungai ta bakri sukan ganu magi hanagi nupi duna thajaba bomba manghalamba otpiram baduda tawboiramgani nungsi ngasai khamdana thamlamba pirangdu thingbangam hikna kablai Mama Saki mana malairi haiba kauba makai henbida kapngang tawduna magi pendaba du tamni hairi Che ai ngasidi mangon diamni kai aduga mana Che ai mabu thamoi sengna nuksiruri magi nuksibana henman kibana ai thamoi gi wase lotuna thamangam laktabadagi mafamda phonglubani adubu aina mabu nuksijaba khanjabase manadi kaisuina khanbiramdre Mana mirai biraba mikupsidadi ai magi mamangda kuina lepangambagi thangna leirakhide manadi nungaitabagi pentabagi hairakpa wahai mayamada aigi thamoidadi thauraba hu teiraba tenjai amana thilakpagumna thokle aisu pamjaruba nungsijaruba magi damak ngasidi nungsi chaina do fangle che adubu che mana ai nungsidrabasu ai mabudi nungsiye thamoishina mahakpu Nungsiganu haibadi yadi je. Nungsi phone paiba ngamdana makuttagi nantharakduna makhada tarai henbisu nungsina nungaitana hairakpaduda Nungsi tabro nangbo Nungsi henbina kauriba du taraduna amuk phone du laukhattuna pai Tai je Hayingse aikhoida ngaihak lau nang duty chatintro Hayingdi ai imanabi amaga duty onthokna sena haikrani ai sase karimta tawba ngamdoi mandre hoi Sakina mu bema phone do imam da paihoge Nungsi phone da mu onsilaga Che imanam da paige hairiye hoi paihlo Nungsi phone da Saki da pishin baga design su ORS ahum puraga changsilai design changlakpa aduda Saki wari sana corridor da thoki Design leiriba chair da famladuna table aduda ORS da thamli aduga Sisi thau ichana ba yade ko Divya da mukon sinduna imau bima ORS amta pitho masasi sondana leiri se khara fanaba aduga magi chana ba kari na tobirasi ai suisa se pothani chak cha thongna ba tarasi Hoi baba Divya na table da leiriba ORS da lauraduna straw da khokladuna pithakli Saki suwari sanaba loiraga phone do machanupi da piraduna wa makatarai Noi pabung suwaramani aikhoi chak chana ba torasi Bema nang chaninglakandane hekumlaga charoko Nungsi mama da hoi haibagumna mangaknomi aduga Divya na mukhairai Ma ai nungsi ngahak lehoge kona tapna magoina charage ima hoi chak chathok piro Babasu wari na hairabani na punna tamo hoiga Hoi adumain tawro dudi Saki ga design ga su kaadu dagi thokre paikhombasu nungsi gi kada changlake haina karakpada nungsi na phone ngangna kiba haina kiba wasing da tahorabani Paikhomba machan gi kada changlamdana makhada kumtharakduna wakal nungaitana leiri magi phamungda hiptuna wakal khanduna unglaga lei Ngasi gi chalgi mongse aina mukta su ukidri aigi chalna sumaina tawraga ai karamna tumina khangduna leiba ngamgani nupa do kanano karino thidoklaga ai
ꯑꯩꯒꯤ ꯏꯆꯜꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯨꯔꯁꯤꯔꯥ? ꯅꯣꯛꯂꯒꯗ ꯍꯔꯥꯎꯔꯒꯗ ꯂꯩꯖꯕꯤ ꯃꯥꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯜꯗꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕ ꯇꯤꯟꯅꯗꯨꯅ ꯆꯤꯛꯂꯔꯤ꯫ ꯑꯩ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯗꯕꯅꯤ꯫ ꯗꯤꯕ꯭ꯌꯥꯅ ꯕꯦꯃꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯑꯃꯁꯨ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯏꯅꯝꯃ ꯑꯩꯁꯦ ꯏꯀꯥꯏ ꯌꯥꯝꯅ ꯈꯪꯗꯕꯤ ꯇꯥꯔꯕ꯭ꯔꯥ? ꯕꯦꯃꯥ ꯀꯔꯤꯒꯤ ꯇꯥꯗꯣꯏꯅꯣ? ꯃꯗꯣ ꯏꯀꯥꯏ ꯈꯪꯗꯕ ꯀꯧꯗꯦ꯫ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯁꯤꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯨꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯔꯤ ꯈꯔ ꯂꯩꯈꯤꯕ ꯑꯗꯨꯒ ꯅꯪꯒ ꯃꯥꯒꯗꯤ ꯗꯣꯛꯇꯔ ꯄꯦꯁꯦꯟ ꯑꯣꯏꯕꯅꯤꯅ ꯈꯧꯇꯛ ꯆꯥꯔꯝꯒꯅꯤ꯫ ꯐꯔꯦ ꯏꯅꯝꯃ, ꯑꯩ ꯃꯥꯒꯤ ꯀꯔꯤ ꯃꯑꯣꯡ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯏꯊꯟꯇ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯏꯪꯅ ꯄꯣꯊꯥꯖꯒꯦ꯫ ꯍꯣꯏ ꯑꯗꯨꯒꯅꯦ ꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯅꯁꯥꯅ ꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ ꯂꯩꯔꯣ ꯑꯗꯨꯗꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯅꯤꯡꯂꯀꯥꯟꯗ ꯑꯩ ꯀꯧꯔꯛꯑꯣꯀꯣ꯫ ꯏꯅꯝꯃꯅ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯤꯕ꯭ꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯊꯟꯇ ꯀꯥꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯕꯤꯒ ꯂꯦꯟꯒꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯦꯟꯕꯤꯒ ꯅꯨꯡꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯂꯦꯟꯁꯨ ꯍꯦꯟꯕꯤꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯇꯥꯔꯤ꯫ ꯃꯣꯏ ꯑꯅꯤꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯟꯅ ꯑꯁ ꯑꯩꯒꯤ ꯏꯇꯥꯎꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯃꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯍꯦꯛ ꯋꯥꯍꯜꯂꯤꯗ꯫ ꯐꯠꯇꯕꯁꯨ ꯅꯠꯇꯕ ꯃꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯀꯥꯏꯃꯟꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯅꯨꯡꯁꯤꯅ ꯑꯗꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯄꯥꯛ ꯊꯥꯖꯗꯦ꯫ ꯑꯗꯨꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯇꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ꯫ ꯑꯗꯣ ꯉꯁꯥꯏ ꯗꯥꯁꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯅꯠ ꯂꯩꯁꯤꯟꯗꯧꯕ ꯈꯔ ꯋꯥꯠꯍꯧꯔꯤ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯛ ꯆꯥꯍꯧꯔꯤꯗꯣ ꯏꯪꯊꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ꯫ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯃ ꯊꯣꯛꯂꯛꯂꯤꯁꯦ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯔꯥꯎꯔꯒ ꯂꯩꯔꯤ ꯍꯥꯏꯕ꯫ ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯗꯤ ꯅꯣꯛꯄ ꯀꯥꯎꯔꯒ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯟꯅꯤꯡꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯗꯤꯕ꯭ꯌꯥꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯥꯏꯈꯣꯝꯕꯅ ꯃꯪꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯥꯡꯈꯟ ꯊꯥꯕꯤꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯗꯥ ꯀꯔꯤ ꯇꯧꯔꯒꯦ? ꯉꯁꯤꯒꯤ ꯏꯆꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯅꯪ ꯈꯪꯂꯗꯤ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯧꯗꯅ꯫ ꯅꯨꯄꯥꯗꯣ ꯃꯤꯡꯕꯨꯗꯤ ꯁꯥꯟ ꯀꯧꯋꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ꯫ ꯊꯕꯛ ꯑꯃꯁꯨ ꯄꯟꯆꯥꯌꯠꯇ ꯇꯧꯔꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝ ꯆꯥꯎꯋꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯅꯨꯄꯤꯁꯨ ꯊꯤꯔꯝꯃꯦꯅ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯈꯔ ꯑꯣꯜꯂꯝꯕꯗꯒꯤ ꯅꯨꯄꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄꯗꯒꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕ? ꯑꯉꯥꯡꯗꯤ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ ꯍꯥꯏꯌꯦ꯫ ꯏꯃꯨꯡꯗꯣ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯦꯅ ꯍꯥꯏ꯫ ꯑꯍꯜ ꯂꯃꯟꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯇꯪ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯗꯤꯕ꯭ꯌꯥꯅ ꯁꯨꯝꯅ ꯁꯥꯟꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯁꯥꯟꯕꯨ ꯌꯥꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯗꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯇ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯁꯨ ꯑꯗꯨꯝꯅ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯋꯥ ꯈꯔ ꯍꯥꯏꯅꯔꯛꯄ ꯃꯥꯜꯂꯤ ꯃꯣꯏꯁꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯦ ꯇꯧꯕ ꯉꯝꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣ꯫ ꯀꯤꯖꯔꯦ ꯑꯗꯨꯅ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯕ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯗꯨꯕꯣ? ꯃꯗꯨ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯦꯃ꯫ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄꯗꯤ꯫ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯅꯤꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯏꯆꯜꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯌꯨꯅ ꯍꯥꯏꯔꯨꯔꯒꯦ ꯁꯤꯅꯤ꯫ ꯗꯥ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯍꯜ ꯑꯩꯈꯣꯏ ꯌꯥꯎꯕꯗꯤ ꯐꯖꯗꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ꯫ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ꯫ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏꯁꯨ ꯐꯒꯗꯕ ꯑꯃ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯑꯗꯨꯒꯅꯦ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯅꯣꯏꯁꯨ꯫ ꯑꯣ ꯀꯩꯁꯨ ꯍꯥꯏꯔꯨꯏ꯫ ꯗꯗꯥꯅ ꯅꯆꯜꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯨꯗꯨꯗꯒꯤ ꯇꯥꯗꯅꯅꯦ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯩꯌꯦ ꯏꯆꯜꯁꯦ꯫ ꯁꯣꯝꯗꯅ ꯑꯦꯟꯖꯦꯂꯥ ꯃꯅꯦꯝ ꯃꯀꯨꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕ ꯑꯉꯥꯡ ꯌꯥꯎꯔꯛꯇꯕ ꯑꯗꯨꯇ ꯅꯠꯇꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯛꯄ ꯃꯆꯨ ꯃꯃꯦꯟ ꯇꯥꯗꯕꯗꯨꯗ ꯃꯅꯦꯝ ꯃꯀꯨꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯦꯀꯤꯁꯨ ꯑꯦꯟꯖꯦꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ
ꯃꯥꯅ ꯃꯊꯨꯟꯗ ꯍꯥꯞꯄꯤꯗ꯭ꯔꯤ꯫ ꯑꯦꯟꯖꯦꯂꯥꯅ ꯑꯉꯥꯡ ꯌꯥꯎꯔꯛꯇꯕꯗꯨꯗ ꯃꯥꯅꯁꯨ ꯑꯦꯟꯖꯦꯂꯥꯕꯨ ꯊꯑꯣꯏ ꯋꯥꯏꯕꯤꯗ꯭ꯔꯤ꯫ ꯃꯅꯦꯝ ꯃꯀꯨꯅ ꯀꯌꯥ ꯑꯣꯠꯂꯕꯁꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎꯕ ꯊꯑꯣꯏꯕꯤꯔꯛꯇꯕ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯦꯟꯖꯦꯂꯥ ꯖꯦꯀꯤ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯒ ꯇꯨꯝꯗꯕꯤꯗ ꯉꯥꯏꯔꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯆꯥꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯦꯟꯖꯦꯂꯥ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯗꯨꯅ, "ꯍꯜꯂꯣ, ꯏꯃꯥ." "ꯅꯪꯕꯨ ꯇꯨꯝꯃꯕꯣ?" "ꯃꯥ, ꯇꯨꯝꯗ꯭ꯔꯤꯌꯦ." "ꯑꯣ, ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪꯕꯣ?" "ꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ." "ꯃꯥꯗꯤ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎꯗ ꯍꯜꯂꯛꯇ꯭ꯔꯤꯕ? ꯐꯣꯟ ꯇꯧꯗꯅ." "ꯃꯥ, ꯐꯣꯟ ꯇꯧꯔꯁꯨ ꯄꯥꯏꯕꯤꯔꯛꯂꯣꯏꯌꯦ." "ꯅꯪꯕꯨ ꯀꯔꯝꯅ ꯂꯩꯔꯤꯒꯦ? ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ. ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ?" "ꯃꯥ, ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯨꯅꯅꯦ." "ꯕꯦꯝꯃꯥ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯍꯥꯏꯌꯨ ꯏꯃꯥꯗ." ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯦꯟꯖꯦꯂꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯅ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯠꯂꯔꯤ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯅꯆꯥꯒꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ. ꯑꯩ ꯏꯁꯥꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤꯅꯤ ꯐꯛꯂꯤꯕꯁꯦ. ꯃꯥ, ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯅꯕ ꯗꯣꯛꯇꯔ ꯑꯐꯕ ꯑꯝꯇ ꯇꯥꯔꯛꯑꯣ. ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯁꯤꯗ." "ꯍꯦꯔꯥꯃꯣꯏꯁꯨ, ꯑꯗꯨꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯑꯣꯠ ꯅꯩꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯊꯣꯛꯑꯣ ꯏꯕꯦꯝꯃ, ꯁꯣꯟꯊꯒꯅꯨ. ꯑꯩꯁꯨꯅꯦ ꯍꯌꯦꯡꯂ ꯀꯩꯅꯣ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯅꯪꯕꯣ?" "ꯆꯥꯔꯦ ꯃꯥ, ꯀꯣꯜ-ꯂꯤꯛꯇꯤ ꯐꯦꯡꯗ꯭ꯔꯤꯌꯦ." "ꯐꯦꯡꯉꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯖꯁꯅꯤ. ꯏꯆꯥꯕꯨ ꯃꯣꯏꯅ ꯃꯤꯅꯥꯏꯗꯧꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ. ꯑꯗꯨꯗꯅꯦ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯀꯣ." ꯖꯦꯀꯤꯒꯤ ꯃꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯂꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ, "ꯍꯩ, ꯁꯨꯅꯤꯡꯗꯕꯤ, ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯆꯥꯏꯔꯤꯕ ꯀꯣꯜ-ꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯗꯅ. ꯆꯠꯂꯣ, ꯂꯣꯏꯁꯤꯜꯂꯨꯆꯣ, ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯍꯧꯔꯤꯗꯣ." ꯃꯅꯦꯝꯄꯣꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯦꯟꯖꯦꯂꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯥꯀꯣꯡꯗ ꯊꯝꯂꯝꯕ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯥꯡꯊꯩ, ꯑꯗꯨꯒ ꯐꯤꯔꯩꯗ ꯌꯦꯞꯁꯤꯜꯂꯒ ꯈꯨꯝꯂꯛꯏ꯫ "ꯃꯥ, ꯗꯗꯥ ꯉꯥꯏꯔꯝꯕꯅꯦ." "ꯑꯣ, ꯏꯕꯨꯡꯉꯣ ꯍꯜꯂꯛꯇꯦꯅ ꯉꯥꯏꯔꯝꯃꯤꯕ? ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯅꯤꯗꯤ ꯈꯪꯗꯅ ꯐꯣꯟ ꯑꯃ ꯄꯥꯏꯔꯕꯅꯦꯅ ꯅꯃꯥꯗ ꯀꯔꯤꯃꯨꯛ ꯇꯝꯃꯤꯕ ꯍꯥ? ꯑꯩꯈꯣꯏꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯦꯅ ꯇꯝꯃꯤꯔꯣ ꯅꯪꯒꯤꯗꯨꯕꯣ?" ꯃꯆꯤꯟ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯑꯦꯟꯖꯦꯂꯥꯁꯨ꯫ "ꯃꯥ, ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯏꯃꯥ ꯍꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯗ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯏꯃꯥ ꯍꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯨ ꯅꯠꯇꯦ. ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯜ-ꯂꯤꯛ ꯐꯦꯡꯕꯁꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯐꯦꯡꯂꯁꯨ ꯌꯥꯏꯅ." "ꯀꯔꯤ? ꯅꯪꯒꯤ ꯆꯥꯛ ꯂꯨꯈꯥꯛꯇꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯣ? ꯆꯠꯅꯗꯕꯤ! ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ. ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯈꯪꯗ꯭ꯔꯦꯅꯦ. ꯀꯔꯤ ꯕꯦꯕꯥꯔ ꯇꯧꯅꯤꯁꯨ ꯈꯪꯗꯕ. ꯑꯁꯨꯝꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ." "ꯏꯃꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯣꯏꯈꯤꯕꯅꯤ." "ꯁꯣꯏꯗ꯭ꯔꯦ, ꯁꯣꯏꯗ꯭ꯔꯦꯕ. ꯕꯦꯝꯃꯥ, ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯏꯃꯨꯡ ꯑꯗꯨꯗ ꯆꯟꯅꯗꯅ ꯍꯜꯂꯛꯂꯤꯕꯗꯣ. ꯑꯩꯅ ꯍꯜꯂꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯈꯟꯗꯕ ꯃꯈꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯦꯛꯇ ꯐꯥꯔꯤꯕꯅꯤꯅꯦ." "ꯃꯥ, ꯏꯃꯥꯒꯤꯗꯨꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯏ." "ꯑꯦ, ꯍꯩꯃꯥ ꯍꯩꯃꯥ, ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯆꯤꯟꯁꯤꯕꯨ ꯀꯄꯣꯛ ꯄꯣꯛꯑꯦꯃꯤ. ꯃꯅꯦꯝ ꯑꯃꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯇꯕ, ꯂꯥꯛ ꯂꯥꯛꯇꯅ ꯈꯨꯝꯕ. ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦꯗꯀꯣ." ꯖꯦꯀꯤꯒꯤ ꯃꯄꯥꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯕꯦꯝꯃꯥ, ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕꯗꯣ ꯇꯥꯔꯤꯕꯅꯤ. ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤ. ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯒꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯅ ꯂꯩꯔꯤ. ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯐꯣꯟꯗ ꯏꯆꯥꯅꯨꯄꯥ ꯉꯥꯏꯕꯒꯤ ꯅꯃꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤꯅꯦ. ꯏꯃꯨꯡꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯅꯣꯏꯅ ꯁꯤꯗ ꯂꯥꯎꯅꯔꯒ ꯂꯩꯔꯤꯕ. ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯕ꯭ꯔꯣ?" ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯌꯥꯔꯦ ꯃꯃꯥ, ꯎꯄꯥꯝꯕꯤ ꯃꯍꯩ ꯄꯥꯟꯗꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯑꯩ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯤ. ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯑꯩꯒꯤ ꯙꯥꯔꯥ ꯃꯨꯠꯄꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ." "ꯀꯔꯝꯕ ꯐꯤꯔꯦꯞ?" "ꯃꯃꯥ, ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯅꯤ. ꯑꯩꯅ ꯏꯇꯥꯎꯗ ꯐꯖꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯌꯥꯔꯛꯂꯕꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯩ, ꯏꯃꯨꯡ ꯑꯗꯨꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯉꯤ. ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯅꯤ ꯃꯥꯟꯅꯗꯦ ꯌꯥꯝꯅ. ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯦꯅ ꯍꯥꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯁꯤ. ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯃꯅꯨꯡꯗꯅꯦ ꯆꯤꯛꯅ ꯁꯥꯎꯅꯔꯨꯔꯁꯤ. ꯑꯍꯤꯡꯁꯤꯗ ꯂꯥꯎꯅꯕ ꯐꯖꯗꯦ. ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯑꯝꯇ ꯄꯥꯎꯂꯣ, ꯀꯥꯏꯗ ꯂꯩꯒꯦꯅ." ꯃꯅꯦꯝ ꯃꯀꯨꯗ ꯆꯪꯈ꯭ꯔꯒ ꯑꯦꯟꯖꯦꯂꯥꯗꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫
Ngasaydagi hainariba wado Tombichasu phone kaktabana loina tari. Ngasidi Tombichado thamoida haifam khangdaba chaina ama pirari. Masu phone paibanina machanupida hairi ngangliba mayamadu tabada kaple. Mana tauruba machaba kaisi takpi tambigi thaba mayamaduna ngasidi macha adubu mana wahali. Mana tauruba silluba phattaba mayamaduna amuk ansinduna masada chaina piba horakle. Mapurebabu mana ngame matagumna sumjilaga thamba amadi mana imungdura tauriba matau machasingda mana tambigadaba singdo tamdrabanina ngasidi mina wa matakta thanglaktuna ngangbada thamoi kairi. Ngasaidagi sanariba warido aboisu mamagi kada changlakpada taribani. Aboi sauna Tombichagi manakta laklaga nongfit tauna. Ma, kari tore kapliduna. Machana hairaklibado Tombicha kumdi aboi wa makatare e. Imana sinkiba mayamduna huzikti amuk onsilaklaga laknaraklaba natro. Ima, aina taubana aina fangbani. Nachanupido huzikti kari sare. Imana insinduna tambidana tawkibadabo. Nachanupido kaisu suhandana kankatana thamkiba mayamduna amadasu chanadredana. Ai loina khanglabani. Ai banoina semjin sajinba wa mayam haizinduna ai ba pangbasiduna mimang phamalledana. Lekai nei khodi yengliba meeting amadi chamjaraba miyoy adugi imung adudasu kangkhong chahanbiredana. Aduga muk pendredana nachanupise leisabi sadana kaw thabadana thadokle. Aduga nupa amada muk piredana. Ichan thazana mapamsida toina lakribase noigi naung na todo magi nupana yadaba adunani. Aisu noigi lechase hainadi migi mamangdi kaizei. Aisu noiga loinaraga leirabadine chopa nangmanatana ai henba kari sulero. Aduna isu aigi thokpa lerani. Noisu noigi thokpa lero. Ngasidagi aingonda wam tharakano. Wahai ase hairamlaga aboi yam sauna imungda changkre. Angela su thabak singdu loishilaga magi kada changlakpada Jackie hanlaklaga lerami. Angela su harauna Jackie da kauzarei. Da halakpa kyam kuirage. Masti haiduna Angela Jackie da thengi tawrubada Jackie na nang aingonda thengakano ai nang hainade haikraba natro. Da nang haido kaino. Nang aina harise gyan tadraba ha. Aina nang laurise nangbu pambagi nungsibagi nete. Nache nasak phajabiduna aigi sel mayam am lakshinkiba adugi nangbu mamal loina lawkhibani. Ai su kangi nangna hana tawrimi basingado paw loina tare. Jamjarabi mung aduda hingchabi olaga tawrimiba mayam ado adugi lichato aigi mungsidi yaro. Ngasi nangai maga inaba mungnaba ai loina wari tare. Ta ai bu kyam lan kibano. Nangna thembada yagadaba nupado aidi nate kesinnarakano hainade. Handakti Angela tumina leire Jackie gi ngasi mawng aduda wa makha taba kire. Somdana bobosu abega wari sanari. Tabro. Tai. Nangbu kamai tawdino. Karino aibu kamai tawdino ba. Nangse wakalamte hek yaudidako. Somdana imana ibu koitan tale nayum palo na. Aduga nangna tamo nupi tridi phawdi thiroina leire. Noi tamo ngaibada aikhoi di khwang kolani. Thawak wana chaluraga halakpasida yum panbagi wasnane ai tumpam chakmangam ta khangdre. Gyan tadreda aisu kamai tawdino. Taruyi nangdi taruyi aduda khangdi ngasi hengsida chenaba tawrase noi tamo ngairaga leradi oirora haisini. Hoise aimta khalakigi. Khalaro nang thame. San galengasu fonda wari sanaduna leiri lena kana sanbu themli. Nangaina haise gyan tawko nang na ngangdura tawriba mawng aduda ikai khangdagi karigumba ngangduna phatta nungda thokladi kamai tawne. Angangduna nangi kyam care lawbigi aduga nangna hekta khanthadana phat kan thoklaga chei ngangna tawbada yam naliko. Angangduna nungairamgadro nangi nawngdo khalo nangsu. Khangdri bai ai kok ngawri ai kari taw haibano. Kari tawduino bu kaino wakaldo munna khalo mitto lebang makhada yengtharagane tin yothaduna chamara khanjin khalo ai thamage. Len phone kaki san corridor famladuna wakal mawon khali mana hairamli besingdo muk ningsingi aduga mu nungsina haikiba waising adagi mabu nungsina loinariba marup aduna hairakliba wa mayam adusu khali.
ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯣꯛꯇꯨꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯟꯇꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯗꯣꯛꯇꯔ ꯅꯨꯡꯁꯤ ꯍꯥꯏꯅ ꯊꯥꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯤ